AK Taxi. Hello friends, welcome to my channel AK Taxi. Adum taram ukchari ngasi video side kaino hai kanda TikTok te India ta ban tawkhre ado itaraga so TikTok ka chap manaba platform ama ikoi gi application ama India na launch tawi har application ji sijinaraga dia ikoi gi sijinaba video upload tawba matam da ikoi paisa phange ado paisa se TikTok ta di 1 million follower yaudraga di paisa phangdabne ado hojiki India na puthoiba application sida di ikoi gi nangi 1 million jauba yaudaba amta leite video upload pu tawradi adum paisa adum sida adum phangani coin loina phangani adu coin do coin kaya na paisa kaya kedobano haibado video sida yengminase aduga views yanma laagadi views yanma lakpagi matung inna so adum paisa phangani adu haribe application se karino haibado yengminase fasa amada Play Store da changbirane Play Store changbira matung da sige Roposo na ibirane aro sige Roposo Indians on video app ko sis ai open tawjarage ai handagi download tawra leibane ado si download tawira matungda atumna pariba mobile number do hapirane ado matungda send OTP da nambirane send OTP number matung OTP am lakane harba OTP number do hakpadabne adu matung da verify da nambirane verify da nambira matung da adongi ming hapirane aro select egi adongi chahi khanbirane adom female natraga male atantaga other sida adomna adongi gender do select tawbiro adu matungda sign up nambirani adu matungda adomna pamba language khanbiro sidagi sigo TikTok ki mongda leiba potuni sidamak adum leirise sigi video sikhake coins 3.4 coins ne ado magi profile do sangaga yengsi sigi magi profile sangna bidamakta sigi coins siram nambirane coins kisinam matamna silaira coins earned from this video so 3.4 millions ne silupa lising hotok matamda lupa lising 35 natraga 53 le compulsory tarangmane ado sumena mayam so tawraga adum hariba sigi application sigi paisa tanba yai ado ai ngasi gidi video sira swaida sumlo jengjarage mathangi video da ai sigi Roposo application sigi matang da ai setting semtok kadaba setting khara leire ado ai mayanda ai share tawjage ado ai ngasi gidi video si swaida sumlo jengjarage mathangi video da amuk thingna je ado ai channel asibo subscribe tawbiyo।